Laizagi wahayising aduna yungawa nupasing adu sauningla mani. Mayamdugi maraktagi ama fatchang silaktuna Laizagi khudangdu tapai. Nangbu hojik pharaga poba matamda kanan kari haidorige nattene nangbu kanan kanbigadorige. Asi hairaga nupa maridu yamlojadaba mongda noi. Laiza khudanga pairakpa adudadi sawa hemankhibana pairakliba khudang adu satkanthoklaga sauna nupa adugi mamai aduda khupakna amurak anirak thajili. Aduga hairaki. He, minnai macha chakhataba nama napana waraktabige haunabi mapal thoroklene. Noi ko masile bedagini ngasi nipi ebi kayagi punsina ekhataraklibase. Wahai khara asi hairaga khawagi mamai aduda tinna sisili aduga laithoktuna chatpa hawe. Khaba mamitu I munganglaga laijin sisimlamliba matin adu makhutna taithoi. Aduga harai. Nupina faudana kayam kuina faugane. Ngayakta ngare khaba kanana khangadaba. Hai, noi hausipo kari yengle. Chalo, nupi asi phaurucho. Kakpana hoi bai. Asi hairaga nupasing adu amukasu laijigi khudangdu padana chingi. Tanja adu mi kana amata laklamde. Aduna kanbinaba mi amata laikhidre. Laizana. He, mi patasa thado. Aina hoji koi laurdi noi. Noi kya nuar thado haibane. Kakpa laizigi khudang adu thadokladra hairaga amuka hena kanna paisili. Kakpana. Hai, tumiliu taningde. Kakhudana nang sayam kakitaine. Kakhu. Nupasing adu hairaga pulap amung noi. Laiza upai leite pakhatpanati asum henjilai. Mahake wakhalda asum khalai. Papungduna kaitorjan hojphabu lakte mese. Somduna Rolex lyricsing adu label loiraduna bookstore adudagi thoklai. Asum lakpana makhoigi gari khampham adu yore. Rolex mafam adu hek yobuga mamit manadu chap yungkhiba khanghoude. Adubu thangnaba mikupta Rolex prap changchenduna machagi khudang pariba khaba adu kinna thindali. Force khara kan kramale khabadu nahi tarai. Khaba su handi amuk changsilaklaga Rolex ka phunarai. Nupa mari duga Rolex mathantaga karamna ngamgani. Adu masana ngamba tabani ayamba mina. Rolex khabagi makutu pairaga laithii. Adubu khanghoude tonglomdagi Avinashna manakta leiramba utup amana laizagi mapa Rolex bu kanthatlami. Rolex laimaida gyan mangduna haithakre. Laiza papung haituna kana lawi. Somdana Rohit mapa halak mandaba aduda. Bai, ibani oina thoklaga leirosira. Sureshna as kaino papung na dum leijaraksani. Rohitna yar khoi papung ai ledi ohen numidangi apungado thenglakanda tarani ba. Sureshna as minnai sidi lao yare adudi. Rohitna ngai kho ai fiam do hong lukhige. Sureshna hoi kuidi kanu ko. Rohit hoi haidana imungda changkhre. Ngai hak leraga mafi hongba loiraduna Rohit mapal tholai aduga hairei. Yare chatnaba torsi lao. Sureshna Rohitna amtaga ngairam khoko. Sureshna as kariyamuk torage. Rohitna kashina deda akoi chanbida maroi mapangdo samjilamon haige tawbani. Sureshna adudi sasat hairamo. Rohit mahaki machanupi chanbi bu kokthoi. Chanbi su taraduna makhada prapra kumtharai. Rohitna nangda Suresh ekhoi ani saifawda pabung halakpar yongge. Maroi mapangdo nangna khara samjilamo. Chanbina hoi tamo. Suresh ti Chanbi bu ubada mamitu kupkani haiba faw kaukhai yengduna adum lei. Rohitna aham kanaduna nangna amumunna namitu kupani faw kaukhai yengliduna. Rohit ki du Suresh ta fagi taraklibani. Suresh na ngasai makai mahaki machanupida munna yenglibadu Rohit su uribani. Adubu konna laknarage khanduna khangsinada usinada saduna leiribani. Chanbi imungda changkhraba matung Suresh na hairei. Bai, hojiki dubu noina chanupira. Rohitna mane kaidorage nang ngawiraba ha. Asi hairaga Rohitna Suresh ta noksili. Sureshna wah masak faudi prek kape he. Rohitna khara torokani. Asi hairaga Rohit furit ki collar adu setta khali aduga Suresh ta michi khachili. Sureshna bai noi chanbi se ai koijarage.
Suresh wahaidu tabada Rohit mamitu lauthoklaga Suresh ta yenglai aduga hairaki. Koi haiba nang hojikiduna? Suresh na Oh ne, noi chenbise ai ojirag haiba. Ai koijirag haiba. Tarbo, gyan tarbo. Asi hairaga Suresh na Rohit ki managanda pop pop ahum lag thai. Rohit na ai khangde adu matangdudi masada dum hainajo. Suresh na Aya, aina di mongonda khara hainabi won haige tawraga. Musla tare he. Rohit na ngamdra ichanupi debu aduma wahaiga do ai haiba ngamjaroi. Ngau khalakano. Suresh na Hoide he, nupani kaino. Aina thokpa adum hainajage. Ado nangna ge insilagadi yade ka de halakano ko. Rohit na karibo. Suresh na Kashuna teda laidana. Rohit na ahoy. Anidu asum wari sana na lakpana yen yon pham yori mafam adu hek yobaga yen keji ani leiraba matung mayumda halai halakpagi lambelda Rohit na ngasidi haung satharage he. Suresh na Chok haung satharo. Adugune numidang athengboda bartin lamjen to. Rohit na minna shidi daw hatpa thabak adudine nang hek to. Khongi do akoi chanbi da kai kai no khra haijinge. Suresh na kai haijinduba. Rohit na Yaruno na haiduba. Suresh na Rohit na Anidu nganga dana asum lakpana mayum yoksilakli asomdana kamdauri laijadu tokhom khangdre kangangoduna leire asumna kangangoduna leiri ngai amukasu khabana khudangdu tapairi aduga chinge tawi adubu kadomdagino khanghaudana nupa amagi khonjelda laijagi khudangdu hek choke tobaga laurai he kaidorino nangbu nupi ga mata phangjidrabo. Asi hairaga nupa adu bite adudagi kumtharai khaba nupa adu kumtharakwa uba aduda yararoi khangladuna khabana Avinash kakpa amadi Daniel da lakliba nupa adu phurucho haibagi matagum ingit tawi ahum dusu khabagi matau aduda gyan taraduna lakliba nupa adu tamna changsinkhre makhoi mari aduga lakliba nupa aduga phuna bahori kakpa nupa adagi mamaida kinna thingi tawi adubu nupa aduna yam haisinga leithoktuna kakpagi mamaidu ina kinna thinjili aduga round cake amuka supisili kakpa nupa adugi round cake aduda long haitharai mana haitharakpa aduda ani dusu yaure ahomdu kiraba male chenkhre hojik lehoriba haibabu khaba mathanda ngaire khaba makutu prok theklaga khutum dasili aduga nupa adugi mananga changsilaktuna nupa adugi mathabakta khompangna kausili nupa adu khongpham chahodraduna maning khara khajik halli adubu thangnaba mikupta nupa adugi wangjawba makutuna mamai mamit khangdagi pungthada thajinba horai tanja aduda mi khara onsilai aduga khanariba adu khamdoi mayam adugi maraktagi nupi amana harai noibu sinaba tare ne thadu une asi hairaga nupa anidu khamdonaba kana honari khabadu hawgalaktuna nupa aduda khodom bichingladuna harai wande nungani nang wahi asi hairamlaga jacket lengjumda haigatuna chatkhre mi mayamdu hojiktada laijagi mapana suklaga taaduna leibadu urai mayam adugi maraktagi nupa amana harai asidi asopa yawini he. Asopa se hospital la punaba toksi. mayam aduna ngangnaringai talag aduda nupa aduna laijagi managa changlaktuna harai Sokliba babung se hospital la umta punaba toksi. Laija makholkadu ning launa harai Phani gari yorokliye. nupa adu Rolex pu thangatuna gari manungda hapchinkhre asumna laijaga nupa aduga tawduna Rolex pu hospital da pukhre somdana hiyainu pung manga makhai tadore sifau mapuroibaga machanapiga halaktaba adudadi lefam safam khangdre hiyainu na Kari toba yorojano ne. Akhoi bimaga mapaga dubo hoji phawa halaktirme. Pamom sina maron ama chongbane. hiyainu masinda sonjai He taibang semiba mapu ibungo. Asoi angamda de yonbiganu ko. mathamoida taibang mapubu chetna ningjaraduna hiyainu imungda changkhre somdana hospital da Rolex po emergency room da pusinkhre doctor sing aduna kupna Rolex po treatment kaya tawduna yenglaba matung operation tawba tare Laija hospital manungda angawi amagum ongduna lay mamitagi mapisu lepa laitana tap taba hori Laijagi nakanda nupa adusu phamli
Ngayhak leiraga doctor ama thoklakutuna Rolex ki mi yaubibro chagungom Rolex ki Liza tarak leba mapido satay thoktuna khumge tawbaga nupa aduna Hoi yawi doctor kari kamdawa adum haibiyo Doctor aduna hauji operation tawba tare aduna blood kitang tharam tawbiyo asokpase I khara hena thokra male aduga sigi daksi matanga lebiro khara tubiro emergency ni nupa aduna phagani doctor Liza du kharaga gyan mangduna leiringai talak aduda blood tharang to harakpa adudadi pura gyan mamsin khre haujipu kadai dagi ino Liza na thirugadaba phangdraga na mapabungi punsina kamdauba Liza du wangang amata thokidri nupa aduna nangsi leirumuko ahidak sindu amta leirukige asi hairam laga nupa adu hidak leibu satkhre Liza asum tokom khangdaduna leiringai ngasai magi bigda mobile lawki habadu khangning ningsing lai ngasai makhaidi mahak tasingna makawru rabani ngai haki thajadana thokiba thodok sing aduda yam thuna panthaba tawduna Liza mobile lu lokthoi aduga yumgi number aduda call tawrami somdana hiyainu du tawfam sapang khangdraduna makhoigi mayai kada thariba sofa sing aduda phamduna lai adubu call lakpagi ringtone makhol du taraduna mobile thamliba aduna kanda lai aduga hiyainu lakliba call adu paikhatli hiyainu na hello Liza na ima hiyainu na kaidorogine nangbo ipa pakhatpagum tawine hayo si imada Liza lalat tawna hairi ima pabungdo hiyainu na kaidoroge hayo si imada nang pabung kaidoroge Liza tanik laba khonjalda amukasu lalat tawna hairi pabungdo Soktana sisa hospital la leire hiyainu machagi wahi singdu tabada masadu khanghoduna tu khyau chungki miga mimana drabi amagom mangduna dumina leptuna laikri Liza na ado ima tabro ima tabro ima se kaidorage hiyainu machana korpagi khonjal adu tabada haujita gyan tarai aduga harai ima lake leirma Liza na hoi ma khara thuna lakpiyo hiyainu na asi haduna phone adu kakre aduga hiyainu makhoigi ka adumna changlaktuna mafi marol du hongkhre mafi hongba loraba matung mapanda tholaktuna hiyainu na ibungo munan seza hospital fauda chase munana kana ka do byarogi teima hiyainu mamitagi mapita na harai noine amado soktana leirege karama phimandano su khangde aduna amta khara tun chase munana ohoi tema kakhatpiro asumna hiyainu gari du kakhatuna munan ka loinana hospital tamna jatkhre asomdana hospital manungda doctor ama thoklaktuna hairi hidak leba chapi khibadu yobirak labra Liza wa haige hek tawbaga nupa adu laktuna hairi hidak sida lejare Doctor do hidak do loksilaga amu makha tarai blood haibado khara kitang thuna thawang to biuba asi hairam laga doctor adusu operation theater manung de changkhre Liza tapna wangang lai hausi pukhai dagi ino kana dagi no ai lawu dosiba asi hairaga milu ani dagi pirang I hori aduga kana su insiluba tawdana masa mathantana mapidu tajarai Liza gi matau adu ubada nupa adu nungaitraba mali satyakta khumlai nang adu gi dikari matawarno asi hairam laga nupa adu blood bank room da changkhre adubu laibak thiri sungai blood bank adu da lairam liba E sing aduga Liza gi mapa ibungo ga chanaba E blood group amata lairamdre nupa adu makutuna marai bagda thamduna oh shit Liza asum pakhat pehlai wakhal da su khali ekoi pabung sibu sir doi chalo ase khana mitagi pi darak banati Liza do Liza gi matawbu yingba ngamdraduna nupa aduna hairi kaisu khangano pabung kaisu doroye Liza na ado wa makha taba nangde nupa aduna leramko wai ase hairam laga nupa adu blood test tobam adumda changkhre Liza nupa aduna jatkibadu tingak yengduna lehawi
नुपा अदु अतै अतै तौगदबा टेस्ट पुंबा तौबा लोइरबा मतुंग थोक्लक्ले ngaihak leiraga doctor sing aduna result out torkle ईश्वर माना चांबीबा हाइगद्रा नत्रगा दावयार हाइगद्रा खंग्रे लाइजगी मपा रोलेक्स की ब्लड का नुपा अदुगी ब्लड अदुगा अनीसी मानरमले